Aha. ꯁꯨꯄꯔ ꯅꯠꯇ꯭ꯔꯥ ꯁꯨꯄꯔ ꯅꯝꯃꯦ. ꯅꯝꯕ ꯅꯠꯇꯦ. ꯁꯨꯄꯔ ꯉꯥꯛꯇꯅꯤꯍꯦ. ꯑꯐꯕ ꯌꯥꯎꯗꯦ. ꯃꯨꯛꯕꯥꯡ ꯇꯧꯗꯣꯏ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ. ꯉꯁꯤꯗꯤ ꯑꯆꯝꯕ ꯉꯥꯛꯇ ꯇꯧꯔꯦ. ꯑꯆꯝꯕ ꯍꯥꯏꯁꯦ ꯍꯋꯥꯏ ꯊꯣꯡꯕꯅꯤꯀꯣ. ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯒ ꯑꯗꯨꯒ ꯌꯥꯝ ꯅꯥꯟꯅ ꯕꯣꯔꯥ ꯑꯃ ꯐꯖꯅ ꯍꯧꯗꯔꯦ. ꯑꯗꯨꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯈꯤꯇꯪ ꯑꯃ ꯌꯥꯎꯍꯜꯂꯦ. ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯔꯒꯦ. ꯉꯁꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕꯀꯣ. ꯑꯗꯨꯗꯨꯒꯤ ꯍꯋꯥꯏꯁꯦ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯌꯥꯝ. ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ. ꯆꯥꯕ ꯍꯧꯔꯒꯦ. ꯃꯥꯒꯤ ꯕꯣꯔꯥ ꯈꯥꯏꯗꯣꯛꯆꯔꯒꯦꯀꯣ. ꯑꯩꯁꯨ ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯐꯖꯅ ꯀꯣꯠꯊꯔꯒꯦ ꯁꯤꯗ. ꯁꯤꯡꯖꯨ ꯆꯤꯟꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤ. ꯑꯣꯠꯂꯦ. ꯍꯧꯔꯁꯦ. ꯃꯤꯃꯤ ꯃꯅꯝ ꯆꯥꯕꯗ. ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯆꯥꯗꯕ ꯀꯨꯏꯔꯦꯕꯀꯣ. ꯑꯗꯨꯅ ꯌꯥꯝ ꯆꯥꯅꯤꯡꯉꯦ. ꯃꯅꯝꯁꯦ ꯇꯥꯕꯗ ꯀꯃꯥꯏꯅ ꯇꯧꯒꯦ? ꯍꯧꯔꯒꯦꯀꯣ. ꯁ꯭ꯇꯥꯔꯠ. Bora. Sumang sabi siya ba yung hawal na? Mga ba ako siya na? Hari Salu dan tayo kan dia hawai thong dia ham hao eh. Bora. Mimi sih juga pada sana ya. Hawi học tiếng Anh hay. Hào ấy. Tiếng Anh hay số. Hào ấy hào bút. Nào thì muốn sai. Chili sauce ini kok.
ꯀꯩꯅꯣ ꯑꯩ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯦ ꯏꯁꯤꯡ ꯄꯣꯛꯇ꯭ꯔꯕ ꯑꯦꯛꯁꯇ꯭ꯔꯥ ꯃꯌꯥꯝ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯦꯗ ꯍꯥꯏꯍꯜꯂꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯗ 이심이 가룽가룽이 이긴데 맛이 이랭그래 미친주지가 하와지가 보라지가 비싸래 만약 잡으면 보이는 바래다 괜찮아 nhạc của mẹ thì cái lấy mà cái gì mà lá cái vậy không tôi không được vậy cô là bao nhiêu cái gì vậy bà hát rồi thấy chưa vậy cái lúc mà nó bỏ ra thì chấm hào học rồi loyduraba lắm lời đi bỏ ra sosyal chua sợ à mẹ sắc khá là lâu kìa 신한 살이 했는데 이것도 신한 살이 했는데 왜 비에스니 레몬 베지데 파모도 cái tiếp nó khỏi lại như vậy chứ ngâm ra bà 싫어 진짜 정해라
ꯑꯅꯤꯅꯤ ꯍꯥ ꯌꯥꯔꯦ ꯅꯪꯉꯣꯟꯗ ꯑꯩ ꯆꯥꯒꯦ ꯑꯩꯗꯣ ꯆꯥꯊꯣꯛꯈ꯭ꯔꯦ ꯅꯥꯟꯅ ꯉꯁꯤꯗꯤ ꯑꯩꯅ ꯈꯔ ꯍꯥꯟꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯂꯧꯗꯨꯗꯤ ꯑꯩꯁꯦ ꯆꯥꯛ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯨꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯕꯥꯏ 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 ꯕꯥꯏ